Lakhipuronline putoksaba February gi tang ani sagolse numit ki Khomjinba Pao tabirasi. Ahanbada maroi Pao. Kendra gi budget selthum gi mantri Nirmala Sitharaman na Lok Sabha da puthokre. Income gi lupa lakh 8 phawba tax thidrabasu yaragani. Tripura Assembly mikhal gi mirep se lokthokpagi ngasi aroiba numit ni lakdiba February gi tang 13 ta mikhal pangthoklagani. Jawahar Novodaya Bidyaloy da class 6 ta ming chanbagi aroiba matam February gi tang 9 phawba sangtokan khre amasung Jiribam da chathariba cricket tournament ta ngasi Ichil Club amadi SKC team anina sanargani. Haujik mapungoi Pao tabirasi. Laibaga sina tax thiriba miyam gi damak anoba tax ki kanglon gi matungina chahida lupa lakh 8 ki manungda income tawbasing tax thidrabasu yaragani. Asina chingba anoba kaya hapchinduna 2023-24 selthum chahi gi kendra gi budget ngarang selthum gi mantri Nirmala Sitharaman na Lok Sabha da puthokre. Budget asi Amrit Kal gi matam da puthokpani hairatuna chahi asida selthum gi growth ki chang chada taret yogani haibagi wafam selthum gi mantri na phongdokhi. Cigarette, imitation jewelry, electric kitchen simni, mapandagi pusilakpa makal gi bicycle amadi sanapot sing, amadi mapandagi pusilakpa makal gi electronic vehicle na chingba polam sing mamal tangkal lagani. Amaromdana tire, platinum, mobile, TV na chingba polam sing mamal hantaragani. Pradhan Mantri Sri Narendra Modi na handaki budget asina Bharat ki aningba apamba amadi achetpa phirep ki yumpham tholi haina phongdokre. Budget asina sotha horaba singda ahen mabideng changli loinana lairaba khungang sing amadi middle class ki miyoi singi manglan sing mongphau na hanana bahonari haina su mahakna haiki. Mahakna lebak asiki selthum mantri amadi mahaki mapang singbu budget asigi damak haraute am phongdokhi. Pradhan Mantri na lebak asigi usuba, yot suba, sana suba, chapu saba amadi atei traditional artisan singbu Laibak semliba miyoi singni haina mahangna singthakhi. Ahanba oina laibak asina hairiba miyoi sing asigi damak scheme kaya puthokli asina miyoi kaya gi punsida achouba ahongwa maparaklagani haina Pradhan Mantri na haiki. Digital payment ki maipakpabu lau singo gi sector da matau tamsinanabagi maroiba singsu pankhi. Krista kumja lising ani ga 13 ka changdam nabada infrastructure da sel thadaba chada chamri ki mathakta hengale haiki. Lairaba singda machi oiba chinjak phanganna bagi pandam da kendrana antadiya scheme gi makhada lairaba singda lemna chinjak phanganna ba lupa koti lakh ani gi senpham khakani haiki aduga lairaba miyam gi yum kai sanana ba paikatpa Pradhan Mantri Awas Yojana ki senpham chada humputaruk ki changda hengal ale hairi. Laibak asigi tribal singe phibam phaganna basu Pradhan Mantri PBTG mission hodoglagani. Masigi damak chahi ahom phawbagi damak lupa koti lising 15 खाktuna thamgadori. सपोर्ट की व्यवस्था की गई है. पीएम विश्वकर्मा कौशल सम्मान यानी पीएम विकास करोड़ों विश्वकर्माओं के जीवन में बहुत बड़ा बदलाव लाएगा. Nungairaba Paujel Unsaga mari lenaba anaba kaya layengba hauragani. Unsagi lamda maming leiraba skin specialist Dr. Yumnam Lokendra Singh, consultant dermatologist MD AIMS New Delhi na unsagi anaba makal kaya layengba hauragani. Kasar Lakhipur Khuman maning lekai da lakliba February gi tang 3 tagi hauraga chayol da anirak leibak pokpa amadi yumsakaisha numit khudingi layengba hauragani. Laibak pokpa numita nungthilgi pung 3 dagi numidangi pung 9 phawba duka yumsakaisha numitana ayuki pung 3 dagina ayuki pung 10 phawba layengani. Registration amadi akupa marol gi damak mobile number 9435548402 natraga 7637913072 number asida pau phobina bahairi. Tripura Assembly mikhal gi mirep se lokthokpagi ngasi aroiba numitni. Mikhal asigi damak punna mirep 405 na mirep se pisilakre. Rajya sida February gi tang 13 ta mikhal pangthokani. Mikhal asida thengnariba maroiba mirep singdi Manik Shah BJP, Jitendra Chaudhary CPIM, Pradyut Vikramanikya Burma Tipra amadi Piyush Kanti Bishwas All India Trinamool Congress ni. Seat humpulaiba Tripura gi handaki Vidhan Sabha mikhal asida BJP na seat 55 da mahaka chungsinaba IPFT na
seat mangada mirep chongthokle aduga CPIM na seat yangkai tarukta aduga Tipra Mothana seat nipuni da makhoi gi mirep chongthokle asomda Nagaland amadi Meghalaya Assembly mikhal gi mirep che pisin ba hokre mirep che pisin bagi aroiba matam February gi tang 8 phawbani Rajya animak lagliba February gi tang 19 ta vote thadanagani seat humpu leiba Tripura Nagaland amadi Meghalaya Rajya ahumaki vote masing March gi tang ani da thigani Poilapul Johor Navodaya Bidyalaya Samiti gi paw amagi matungina chaliba chahi asigi school asida class 6 taming chananabagi online da form men bagi thabak haure thorang asi chaliba February gi tang 9 phawba chathagani mahiroi singna Navodaya Bidyalaya gi website www.navodaya.gov.in website asida changduna tel tingdana online da form pisin bayaragani aduga class 9 da ming chanbagi porikhana February gi tang 13 gi ayuki pung 13 gi minute 35 tagi Poilapul Navodaya School da pangthokani hairi All Jiribam Sports Association asinduna Jiribam Higher Secondary School gi sanabungda chatharagliba KC Malik Memorial Invitation Football Tournament ki ngarang sanakiba match da Cookie Sporting Club na Oriental Club pu Panjal Nipan amada maiti hankre match asida Gerson KS Nilkamal Naila amadi Aziz Haidarna center referee assistant referee sing amadi fourth referee ki thaudang puki ngasi sanagadaba match da LFC amadi RYC team thengnaragani tournament asi Jiribam ki Kalinokor da leiba Priti Rani Malikna mahaki mapubok ki mingda katpa tournament ni Tarahum Duirak Suba late L Rohini Kumar Singh Memorial Cricket League 2023 gi ngarang sana ki match da Sunrise na Sonapur GPLS ebu Rani Puma pandamai thian khre Jiribam gi Bidyanagar da leiba multipurpose sports complex da Jiribam District Cricket Association asinduna sana ki match aduda Sunrise na toss ngamduna batting tawba hoki Sunrise na thamlamba run chamaga mutra nipan gi target adu Sonapur GPLS na yoba ngamdana run nipuma panda maithiki Sunrise ki sanaroi Govindas na man of the match oiki match asida Pradeep Kumar amadi TH Prem Kumar Singh na umpire gi thaudang puki tournament asigi ngasigi match da Ichel Club amadi SKC team anina sanargani Aroibada maroiba paw amukhanna Kendra gi budget selthum gi mantri Nirmala Sitharaman na Lok Sabha da puthokre income gi lupa lakh 8 phawba tax thidrabasu yargani Tripura Assembly mikhal gi mirep se lokthokpagi ngasi aroiba numitni lakliba February gi tang 13 mikhal pangthoklagani Jawahar Navodaya Bidyalaya da class 6 ta ming chanbagi aroiba matam February gi tang 9 phawba sangtokan khre amasung Jiribam da chathariba cricket tournament ta ngasi Ichel Club amadi SKC team anina sanargani Lakhipuronline YouTube channel gi Khomjinba Pao sandhok chaba ngasigi oinadi matang asida loijare